ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯝ ꯇꯧꯒꯅꯨ ꯁꯤ ꯂꯩꯔꯤꯁꯦ ꯈꯪꯉꯦꯗꯅ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯩꯊꯣꯏꯕ ꯈꯣꯏꯗꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯥꯗꯩꯁꯤ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯒꯥꯔꯤꯁꯦ ꯒꯥꯔꯤ ꯁꯦꯠꯇꯒ ꯊꯝꯃꯝꯗꯦꯅꯦ ꯂꯥꯛꯑꯣ ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣ ꯍꯩ ꯅꯣꯏ ꯑꯗꯨꯝ ꯆꯠꯂꯣ ꯑꯩ ꯁꯤꯗ ꯀꯨꯝꯍꯩ ꯌꯦꯡꯍꯧꯔꯒꯦ ꯃꯃꯥꯡꯗꯒ ꯊꯠꯆꯟꯈꯤꯕ ꯋꯥꯅꯤ ꯀꯨꯝꯍꯩ ꯌꯦꯡꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯖꯥꯠꯅꯤꯅꯦ ꯍꯣꯏ ꯅꯣꯏ ꯀꯌꯥꯝ ꯐꯥꯎ ꯃꯤꯅꯣ ꯒꯥꯔꯤ ꯂꯥꯛꯑꯒ ꯊꯩꯗꯣꯛꯀꯅꯤ ꯈꯪꯗ꯭ꯔꯤꯁꯦ ꯍꯣꯔꯣꯟ ꯈꯣꯡꯉꯤꯁꯤ ꯅꯅꯥ ꯇꯥꯗ꯭ꯔꯣ ꯂꯝꯕꯤ ꯑꯁꯥꯝꯄꯥꯏꯁꯤꯕꯨ ꯊꯩꯔ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯍꯦ ꯅꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯃꯤ ꯎꯁꯤꯠꯇꯕꯗꯣ ꯇꯧꯅꯨ ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯅꯦ ꯅꯪ ꯍꯥꯏꯗꯕ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯍꯩꯗꯨꯗꯤꯅꯦ ꯎꯟꯅꯅ ꯋꯥꯅ ꯈꯥꯡꯉꯦ ꯍꯥꯏꯕꯗꯨꯅꯤ ꯃꯤꯕꯨ ꯑꯗꯨꯝꯅ ꯀꯔꯦꯝꯅꯒꯅꯨ ꯅꯈꯣꯏꯕꯨ ꯂꯥꯏꯒꯤ ꯃꯆꯥꯔꯥ ꯁꯤꯗꯩꯁꯨ ꯀꯨꯝꯍꯩ ꯌꯥꯎꯁꯜꯂꯨꯔꯒꯦꯗ ꯑꯗꯨ ꯉꯥꯏꯈꯣꯗ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯀꯨꯝꯍꯩꯗꯤ ꯀꯅꯥ ꯌꯦꯡꯕꯤꯗꯣꯏꯕ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯔꯒꯗꯤ ꯒꯥꯔꯤ ꯊꯝꯐꯝꯒꯤ ꯋꯥꯡꯃꯗ ꯀꯔꯤꯒꯤ ꯊꯧꯔꯛꯏ ꯏꯊꯧ ꯃꯥꯂꯦꯝꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯅꯤ ꯑꯩꯈꯣꯏꯅ ꯊꯧꯖꯅꯤꯡꯕ ꯃꯐꯝꯗ ꯊꯧꯖꯟꯒꯅꯤ ꯅꯪꯅ ꯊꯧꯒꯩ ꯂꯩꯒꯦ ꯁꯒꯦꯟꯕꯤ ꯆꯤꯡꯒꯤ ꯆꯧ ꯅꯪꯒꯤ ꯊꯧꯅꯥꯕꯨꯗꯤ ꯊꯥꯒꯠꯂꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯕ ꯅꯠꯇꯦ ꯀꯅꯥꯅꯣ ꯈꯟꯅꯔ ꯃꯥꯜꯂꯦ ꯀꯣꯂꯦꯖꯀꯤ ꯆꯠꯅꯕꯤꯁꯨ ꯉꯥꯛꯄ ꯐꯩ ꯌꯥꯔꯦ ꯆꯠꯂꯣ ꯅꯨꯄꯤꯅꯤꯅꯦ ꯆꯠꯂꯣ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯕꯣ ꯀꯩꯒꯤꯅꯣ ꯈꯟꯅꯔꯤꯁꯤꯕꯣ ꯀꯅꯥꯅꯣ ꯁꯤꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯕꯣ ꯀꯣꯂꯦꯖ ꯑꯃꯗ ꯇꯝꯕ ꯁ꯭ꯇꯨꯗꯦꯟ ꯃꯁꯦꯟ ꯀꯩꯗꯧꯕꯩ ꯈꯠꯅꯩꯅꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇꯅꯤ ꯀꯩꯅꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯨꯄꯤ ꯑꯅꯤꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯣꯛꯎꯁꯤ ꯅꯃꯤꯠꯇꯣ ꯎꯗ꯭ꯔꯣ ꯑꯩꯅꯦ ꯅꯪ ꯑꯣꯏꯔꯦ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯑꯣ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯕꯅꯤꯅꯅꯦ ꯄꯥꯈꯪ ꯑꯃꯠꯇꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯅꯕ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯑꯗꯨꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯑꯩꯁꯨ ꯄꯥꯈꯪ ꯐꯔꯛꯑꯕꯅꯤꯅ ꯂꯩꯔꯥꯡ ꯑꯃꯇꯪ ꯅꯥꯞꯄꯗ ꯆꯤꯟꯁꯤꯔꯥꯅ ꯏꯁ ꯋꯥ ꯉꯥꯡꯕꯒꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯄꯥꯈꯪ ꯐꯔꯛꯄꯒꯤ ꯊꯧꯅꯥ ꯂꯩꯈꯠꯂꯛꯏꯅꯤ ꯀꯩꯅꯣ ꯍꯣ ꯅꯩꯊꯔꯣ ꯁꯛ ꯐꯖꯕ ꯄꯥꯈꯪꯅꯤꯅ ꯂꯩꯁꯥꯕꯤꯗ ꯃꯥꯗ ꯇꯨꯖꯅꯤ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯇꯨꯒꯤ ꯃꯔꯝꯗ ꯉꯥꯟꯊꯣꯏꯕꯤꯗ ꯍꯥꯏꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯇꯝꯗ꯭ꯔꯤꯕꯅꯦ ꯉꯥꯟꯊꯣꯏꯕꯤꯅꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯅ ꯉꯥꯟꯊꯣꯏꯕꯤꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ꯭ꯔꯥꯅꯦ ꯗꯥꯃꯦ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯏꯃꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯂꯧꯔꯨ ꯆꯣꯟꯅ ꯂꯥꯛꯄꯅꯦ ꯑꯩꯁꯨ ꯑꯋꯥꯡꯒꯤ ꯑꯃꯤꯅꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯐꯔꯦꯅꯦ ꯑꯩꯁꯨ ꯂꯥꯏꯕ꯭ꯔꯦꯔꯤꯗꯩ ꯂꯧꯔ ꯄꯥꯔꯤꯅꯦ ꯑꯩꯁꯨ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯂꯧꯔꯒ ꯄꯥꯕꯗꯣ ꯄꯤꯊꯣꯛꯑꯝꯃꯕꯅꯦ ꯀꯩꯗꯧꯔꯒꯦ ꯒꯥꯔꯤ ꯌꯥꯗ꯭ꯔꯕ ꯌꯥꯗ꯭ꯔꯒꯅ ꯋꯥꯛꯁꯣꯞꯀꯤ ꯃꯤ ꯀꯧꯒꯦ ꯅꯪ ꯒꯥꯔꯤꯁꯦ ꯋꯥꯛꯁꯣꯞꯇ ꯊꯝꯃꯝꯃꯁꯦ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯈ꯭ꯔꯁꯦ ꯉꯥꯟꯊꯣꯏꯕꯤ ꯒꯥꯔꯤ ꯌꯥꯗ꯭ꯔꯕꯣ ꯗꯥꯃꯦ ꯁꯨꯝ ꯊꯧꯔꯝꯕꯗꯒꯤ ꯃꯨꯠꯈꯤꯕꯅꯦ ꯍꯥꯏ ꯁꯤꯗꯤ ꯌꯥꯔꯦ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯥꯃꯦ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯃꯍꯥꯃꯣꯏꯗ ꯆꯠꯂꯨꯕꯅꯦ ꯗꯥꯃꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯐꯔꯦ ꯑꯁꯤ ꯄꯥꯡꯒꯟ ꯃꯆꯥꯁꯤ ꯃꯁꯛ ꯈꯪꯉꯤꯅꯦ ꯍꯩꯊꯣꯏꯕ ꯑꯁꯤ ꯅꯨꯄꯤꯁꯦ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯤ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤꯅꯦ ꯍꯦꯟꯊꯣꯏꯕ ꯌꯥꯔꯦ ꯀꯥꯡꯂꯛꯇ ꯑꯉꯥꯡ ꯎꯅꯩ ꯍꯥꯏꯕꯗꯣ ꯊꯣꯛꯑꯅꯤ ꯉꯥꯟꯊꯣꯏꯕꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯗꯥꯃꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯄꯥꯡꯒꯟ ꯃꯆꯥ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯁꯅꯥ ꯁꯥꯕ ꯆꯠꯂꯨꯕꯅꯦ ꯗꯥꯃꯦ ꯋꯥꯔꯤ ꯌꯥꯝ ꯂꯩꯀꯣ ꯀꯅꯥꯅꯣ ꯃꯥꯕꯣ ꯏꯅꯝꯃ ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ 11 12 ꯇꯝꯃꯤꯟꯅꯔꯛꯏꯅꯦ ꯃꯥꯅꯤ ꯇꯩꯃ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯂꯤꯡ ꯄꯨꯟꯃꯤꯟꯅꯔꯛꯄꯅꯦ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯃꯆꯥꯁꯤꯗꯤ ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦꯅꯦ ꯉꯥꯏꯈꯣ ꯃꯥꯜꯂꯦ ꯃꯥꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯣ ꯑꯩ ꯈꯪꯉꯦ ꯑꯗꯨꯗ ꯉꯥꯏꯔꯨꯁꯦ ꯅꯦꯛꯈꯥꯏꯔꯨꯁꯦ ꯆꯠꯁꯤꯂꯣ ꯗꯥꯃꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯐꯔꯦ ꯉꯥꯟꯊꯣꯏꯕꯤ ꯏꯅꯝꯃ ꯂꯥꯛꯑꯣ
ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯈꯨꯗꯛꯇ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯤꯔꯤꯁꯤꯕꯣ ꯁꯤꯒꯤ ꯄꯥꯡꯒꯜ ꯃꯆꯥꯁꯦ ꯃꯔꯥꯜꯒꯁꯨ ꯑꯃꯨꯛ ꯊꯤꯒꯠꯂꯛꯏꯅꯦ ꯅꯪꯒꯤ ꯅꯔꯥꯜ ꯈꯪꯗꯦ ꯍꯥ ꯅꯈꯣꯏꯒꯤ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨꯅ ꯑꯩ ꯀꯃꯥꯏꯅ ꯋꯥꯈꯜ ꯇꯥꯗꯣꯏꯅꯣ ꯑꯩꯒꯤ ꯃꯤꯡ ꯃꯥꯂꯦꯝ ꯃꯥꯂꯦꯝ ꯊꯥꯡꯖꯝ ꯑꯗꯨꯗꯤ ꯏꯇꯥꯎ ꯃꯥꯂꯦꯝꯇ ꯀꯧꯔꯒꯦꯅꯦ ꯅꯣ ꯅꯪꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯑꯃꯤꯔ ꯈꯥꯟ मिंग काती आमिर खान हिंदी फिल्म की मिंग ने ꯄꯀꯤꯖꯥ ꯑꯗꯒꯤ ꯁꯤꯕꯨ ꯗꯥꯃꯤꯔ ꯍꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯗꯧ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯦ ꯃꯤꯁꯤꯗ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯊꯧꯅꯥ ꯐꯔꯤꯗꯨꯕꯨ ꯃꯥꯒꯤ ꯕꯔꯥꯟ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪ ꯀꯔꯤ ꯈꯪꯒꯦꯅꯦ ꯈꯪꯉꯦ ꯑꯩꯅ ꯃꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯀꯌꯥꯝ ꯁꯣꯛꯒꯦ ꯌꯥꯝ ꯀꯟꯅ ꯁꯣꯛꯇꯦꯗ ꯗꯣꯛꯇꯔ ꯆꯠꯅꯕ ꯇꯧꯁꯦ ꯃꯥ ꯅꯨꯄꯤ ꯅꯪ ꯊꯧꯅꯥꯒ ꯌꯥꯝ ꯐꯔꯦꯅꯦ ꯅꯪꯅ ꯃꯐꯝꯁꯤꯗ ꯍꯦꯛꯇ ꯅꯩꯊꯔꯒꯦ ꯁꯤꯅꯤꯅꯦ ꯑꯩꯅ ꯈꯨꯠ ꯊꯣꯛꯅꯕ ꯄꯥꯝꯗꯕꯒꯤꯅꯤꯀꯣ ꯏꯁ ꯍꯨꯏ ꯂꯣꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯅ ꯐꯔꯦ ꯍꯦ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯗꯣꯏꯕ ꯊꯧꯅꯥ ꯐꯩꯗ ꯀꯤꯖꯔꯦꯗ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯀꯌꯥꯁꯦ ꯐꯤꯖꯪꯒꯤ ꯃꯔꯨꯝꯗ ꯂꯩ ꯃꯤꯒꯤ ꯊꯤꯅꯤꯁꯤꯔꯣ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟ ꯊꯨꯡꯅ ꯐꯥꯎꯔꯤꯕ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯔꯤꯕꯗꯣ ꯃꯤꯇꯩ ꯄꯥꯡꯒꯟ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ ꯅꯨꯄꯤ ꯂꯥꯜꯂꯧ ꯍꯧꯔꯒꯦ ꯍꯥꯏꯔꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯊꯛꯇ ꯑꯍꯨꯝ ꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯁꯤ ꯌꯥꯝ ꯉꯥꯡꯗ꯭ꯔꯣ ꯁꯤꯗꯤ ꯂꯤꯟꯊꯣꯏ ꯉꯥꯝꯕꯤꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤꯅꯦ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟ ꯐꯪꯂꯤꯕ ꯑꯩꯈꯣꯏꯁꯦ ꯅꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤꯅꯦ ꯅꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥꯗꯣ ꯑꯩꯈꯣꯏꯗꯁꯨ ꯌꯥꯎꯔꯤꯅꯦ ꯊꯧꯅꯥ ꯐꯩꯍꯦ ꯈꯔ ꯊꯨꯅ ꯌꯧꯍꯧꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯑꯣꯏꯀꯣ ꯍꯥꯏꯌꯣ ꯗꯥꯃꯤꯔꯒꯤ ꯃꯔꯥꯡ ꯀꯔꯤꯅꯣ ꯍꯜꯂꯣ ꯅꯪ ꯃꯥꯒꯤ ꯃꯔꯥꯟ ꯌꯥꯝ ꯈꯪꯕ꯭ꯔꯣ ꯃꯥꯒꯤ ꯃꯔꯥꯟꯗꯤ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕꯤ ꯉꯥꯟꯊꯣꯏꯕꯤꯗ ꯀꯔꯤ ꯉꯥꯟꯊꯣꯏꯕꯤꯕꯣ ꯅꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯃꯥꯂꯦꯝ ꯀꯧꯕ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯃꯥꯂꯦꯝ ꯍꯥꯏꯗꯣ ꯑꯩꯅꯤ ꯅꯪ ꯃꯥꯂꯦꯝ ꯃꯤꯡꯒꯗꯤ ꯌꯥꯝ ꯏꯪ ꯇꯞꯆꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯎꯃꯪꯗ ꯂꯩꯕ ꯁꯥꯒꯤ ꯂꯝꯆꯠ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯉꯥꯟꯊꯣꯏꯕꯤꯗꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯃꯣꯝ ꯑꯁꯦꯡꯕꯅꯤ ꯅꯪꯒꯤ ꯅꯥꯄꯟꯒꯤ ꯂꯥꯡꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯨꯔꯣꯏ ꯉꯥꯟꯊꯣꯏꯕꯤꯕꯨ ꯅꯪꯒꯤ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤ ꯅꯪꯒꯤ ꯂꯝꯆꯠꯇꯣ ꯍꯣꯡꯗꯣꯛ ꯗꯥꯃꯤꯔꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯒꯦ ꯅꯪ ꯀꯥꯏꯝꯆꯥꯗꯣ ꯑꯝꯇ ꯊꯧꯔꯛꯑꯣ ꯌꯥꯅꯤꯗ ꯌꯥꯝ ꯁꯣꯛꯄ ꯅꯠꯇꯦ ꯃꯥꯏꯅꯣꯔꯤꯇꯤ ꯑꯩꯈꯣꯏꯁꯦ ꯂꯝꯗꯝꯁꯤꯗ ꯂꯩꯍꯩꯗ꯭ꯔꯕꯅꯤ ꯗꯥꯃꯤꯔ ꯑꯩ ꯊꯧꯔꯛꯑꯣꯔꯥ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯅꯨꯄꯤ ꯑꯅꯤꯅꯒ ꯆꯞꯄꯒ ꯄꯣꯔꯛꯑꯦ ꯊꯥꯖꯜꯂꯗꯤꯕꯀꯣ ꯁꯤꯡꯀꯨꯞ ꯁꯥꯔꯒ ꯄꯥꯏꯅꯤꯍꯦ ꯍꯦ ꯉꯥꯏꯈꯣ ꯍꯩꯊꯣꯏꯕ ꯁꯥꯕꯤꯇ꯭ꯔꯤ ꯃꯅꯤꯄꯨꯔꯁꯦ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯄꯀꯤꯖꯥ ꯍꯣꯏꯅꯤꯅꯦ ꯀꯌꯥ ꯀꯟ ꯆꯠꯂꯤꯅꯣ ꯑꯦ ꯉꯥꯏꯈꯣꯅꯦ ꯈꯠꯅꯗꯣꯏꯔ ꯃꯥꯜꯂꯦ ꯂꯥꯎ ꯍꯪꯉꯨꯁꯤ ꯂꯥꯎ ꯍꯦ ꯅꯪ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯣ ꯗꯥꯃꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯃꯊꯧ ꯇꯥꯗꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯅꯤꯕꯨ ꯈꯣꯏꯔꯨꯝꯖꯔꯤꯌꯦ ꯍꯩꯊꯣꯏꯕ ꯅꯪ ꯑꯝꯇ ꯇꯞꯊꯈꯣ ꯅꯨꯄꯥ ꯅꯍꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤ ꯅꯣꯏꯅ ꯀꯔꯤ ꯕꯤꯠꯇ ꯆꯔꯠ ꯑꯩꯗꯤ ꯕꯤꯍꯥꯔꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤꯅꯦ ꯑꯦ ꯑꯁꯤ ꯄꯀꯤꯖꯥ ꯍꯣꯏ ꯉꯥꯟꯊꯣꯏꯕꯤ ꯍꯣꯏ ꯃꯥꯜꯂꯦꯃꯤ ꯃꯣꯏꯒꯤꯁꯦ ꯄꯨꯟꯅꯗꯧ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯑꯁ ꯌꯥꯔꯦ ꯅꯪꯅ ꯊꯧ ꯀꯩ ꯂꯩꯒꯦ ꯍꯥꯠꯇꯣꯛꯅꯒꯦꯔꯥ ꯁꯤꯟꯅꯒꯦꯔꯥ ꯃꯣꯏ ꯊꯣꯛꯃꯥꯏ ꯇꯧꯖꯁꯤꯅꯤ ꯅꯪ ꯊꯧ ꯀꯩ ꯂꯩꯒꯦ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯁ ꯉꯥꯟꯊꯣꯏꯕꯤ ꯄꯀꯤꯖꯥ ꯀꯩꯗꯧꯅꯔꯒꯦ ꯆꯤꯡꯒꯤ ꯆꯜ ꯑꯩ ꯃꯤꯀꯨꯞ ꯑꯃꯇ ꯃꯇꯝ ꯂꯧꯖꯒꯦ ꯍꯩꯊꯣꯏꯕ ꯅꯪ ꯑꯝꯇ ꯇꯞꯊꯈꯣꯁꯦ ꯑꯩ ꯋꯥꯐꯝ ꯑꯝꯇ ꯍꯧꯗꯣꯛꯆꯒꯦ ꯀꯣꯛꯁꯤꯗ ꯀꯩꯅꯣꯝ ꯇꯧꯔꯒ ꯑꯉꯥꯡꯕ ꯍꯥꯏꯒꯠꯂꯛꯀꯦ ꯇꯧꯋꯦꯕ ꯆꯠꯁꯤ ꯂꯥꯎ ꯊꯥꯗꯣꯛꯑꯣꯃꯤ ꯍꯦ ꯇꯪꯅꯤꯅꯦꯍꯦ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯤꯡꯉꯩ ꯁꯦꯠꯇꯠꯅꯔꯤꯉꯩ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯈꯨꯕꯥꯟꯗ ꯇꯥꯔꯗꯝꯃꯤ ꯌꯥꯕꯅꯦ ꯑꯗꯨꯝ ꯆꯠꯁꯤ ꯂꯥꯎ ꯅꯪ ꯁꯤꯕ ꯀꯣꯛ ꯂꯥꯎꯍꯦ ꯉꯁꯤ ꯑꯩꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯁꯤꯗꯤ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯤꯡꯆꯠ ꯄꯣꯛꯄꯒꯤ ꯈꯣꯡꯐꯝꯗꯨ ꯅꯠꯇꯦ ꯏꯇꯥꯎ ꯑꯃꯤꯔ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯅꯤꯡꯕꯒꯤꯅꯤ ꯁꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯥꯂꯦꯝ ꯍꯩꯊꯣꯏꯕ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯇꯝꯄꯥꯛꯁꯤꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯍꯤꯡꯃꯤꯟꯅꯔꯁꯦ ꯑꯃꯤꯔ ꯍꯥꯏꯕ ꯃꯨꯁꯂꯤꯝ ꯃꯆꯥꯗꯨꯒ ꯃꯥꯂꯦꯝꯒ ꯌꯥꯅꯈ꯭ꯔꯕꯁꯨ ꯅꯣꯏꯗꯤ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯦꯞꯀꯗꯕꯅꯤ
ꯅꯣꯏꯒꯤ ꯄꯣꯠꯊꯣꯛ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗꯒꯤ ꯄꯤꯒꯅꯤ ꯃꯗꯨꯅ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯗꯣꯏꯅꯣ ꯌꯥꯔꯦ ꯅꯪ ꯋꯥ ꯇꯣ ꯅꯪ ꯑꯩꯒꯤ ꯋꯥꯈꯜꯅ ꯇꯣꯉꯥꯜꯂꯒ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯗꯣꯔꯤꯒꯦ ꯌꯥꯔꯦ ꯅꯪꯕꯨ ꯃꯥꯂꯦꯝꯅ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯒꯦ ꯍꯩꯊꯣꯏꯕ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯁꯨꯝ ꯄꯨꯟꯕ ꯄꯥꯝꯕꯗꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯥꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯃꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯃꯥꯂꯦꯝ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯃꯃꯥꯟꯅꯕꯗ ꯆꯦꯝꯗ ꯊꯤꯜꯂꯨꯆꯣꯅ ꯊꯤꯜꯂꯨꯕꯅꯦ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯑꯩꯗꯤ ꯑꯩꯊꯣꯏꯕ ꯈꯣꯏꯒ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ ꯃꯣꯏꯗꯤ ꯑꯁꯣꯝꯗ ꯄꯣꯠ ꯈꯔ ꯂꯧꯅꯤ ꯆꯪꯈꯤꯌꯦ ꯅꯪ ꯃꯩꯇꯩ ꯅꯨꯄꯤꯗ ꯅꯃꯤꯠꯇꯣ ꯍꯦꯛ ꯌꯦꯡꯉꯕ ꯍꯟꯗꯛꯇꯤ ꯀꯣꯠꯊꯣꯛꯑꯦ ꯅꯃꯤꯠ ꯑꯅꯤꯗꯣ ꯆꯠꯂꯣ 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 ꯍꯩꯊꯣꯏꯕ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎꯒꯤ ꯀꯣꯂꯦꯖꯇ ꯄꯨꯟꯕ ꯈꯔ ꯑꯣꯠ ꯇꯥꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯧ ꯃꯥꯅꯤ ꯇꯤꯟꯅꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤꯗ ꯍꯣꯏ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯃꯕꯨꯛ ꯆꯦꯜꯗꯤ ꯈꯔ ꯈꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯏꯇꯥꯎ ꯏꯃꯥꯅ ꯉꯥꯏꯔꯝꯃꯅꯤ ꯆꯠꯈ꯭ꯔꯒꯦ ꯏꯇꯥꯎ ꯑꯝꯇ ꯉꯥꯏꯈꯣ ꯀꯩ ꯂꯩꯔꯒꯦ ꯏꯇꯥꯎ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯄ ꯁꯨꯕ ꯌꯥꯒꯗ꯭ꯔꯣ ꯃꯥꯂꯦꯝ ꯏꯇꯥꯎ ꯀꯔꯤ ꯋꯥꯅꯣꯗ ꯏꯇꯥꯎꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝ ꯙꯔꯃꯗꯗꯤ ꯃꯤ ꯆꯪꯕꯗ ꯑꯁꯦꯡ ꯑꯃꯥꯟ ꯀꯩꯝ ꯈꯥꯏꯗꯦ ꯑꯗꯨꯝ ꯂꯥꯛꯑꯣ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯀꯩꯗꯧꯔꯒꯦꯕ ꯏꯇꯥꯎ ꯉꯥꯟꯊꯣꯏꯕꯤꯒ ꯒꯤꯖꯥꯒꯁꯨ ꯂꯨꯅ ꯇꯤꯟꯅꯩ ꯏꯇꯥꯎꯒꯁꯨ ꯈꯪꯅꯩ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯣ ꯃꯥꯒ ꯄꯨꯟꯅꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨꯕ ꯏꯇꯥꯎꯁꯤ ꯉꯁꯤꯗꯤ ꯍꯩꯅꯧ ꯃꯄꯥꯜ ꯍꯪꯒꯥꯝ ꯃꯄꯥꯜꯗ ꯈꯣꯏꯃꯨꯅ ꯉꯪꯕꯒꯤ ꯁꯍꯦꯛꯇ ꯇꯥꯔꯨꯕꯗꯒꯤ ꯀꯩꯅꯣꯝꯃ ꯈꯟꯕ ꯃꯥꯜꯂꯤꯗ ꯏꯇꯥꯎ ꯃꯦ ꯅꯪ ꯑꯃꯗꯤ ꯄꯒꯤꯖꯥꯒꯤ ꯃꯇꯦꯡ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯅꯥꯝꯇꯅ ꯀꯣꯛꯍꯟꯕ ꯉꯝꯃꯔꯣꯏꯕ ꯑꯁ ꯐꯔꯦꯁꯦ ꯍꯌꯦꯡꯁꯦ ꯉꯥꯟꯊꯣꯏꯕꯤꯅ ꯑꯩꯒ ꯄꯀꯤꯖꯥꯒ ꯎꯅꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯤꯕ ꯑꯗꯨꯗ ꯅꯪꯒ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯅ ꯉꯥꯏꯔꯝꯃꯅꯤ ꯆꯠꯂꯒꯦꯀꯣ ꯄꯀꯤꯖꯥ ꯉꯁꯥꯏ ꯒꯥꯔꯗꯦꯟꯗ ꯂꯩꯍꯧꯕ ꯅꯨꯄꯤꯁꯤꯡꯗꯣ ꯌꯥꯝ ꯉꯝꯃꯤꯀꯣ ꯌꯥꯔꯦ ꯅꯪꯁꯨ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯈꯠꯂꯤꯗꯨꯅꯤ ꯍꯩꯃꯥ ꯅꯃꯤꯠꯇꯣ ꯍꯨꯔꯥꯟ ꯍꯦꯛ ꯌꯦꯡꯉꯗꯅ ꯑꯩꯔꯣ ꯅꯪꯅ ꯈꯠꯂꯤꯁꯤꯕꯣ ꯀꯩꯅꯣ ꯃꯨꯁꯜꯃꯥꯟ ꯅꯨꯄꯤ ꯑꯃꯅꯤ ꯀꯥꯎꯊꯣꯛꯇꯨꯅ ꯌꯥꯝ ꯃꯅꯤꯡ ꯇꯝꯅ ꯆꯠꯂꯤꯀꯣ ꯗꯥ ꯅꯔꯁꯤꯁꯦ ꯅꯔꯖꯤꯕꯥꯂꯤ ꯃꯔꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯁꯛ ꯈꯪꯖꯕꯅꯦ ꯗꯥ ꯅꯔꯁꯤꯔꯤ ꯍꯥꯏꯅ ꯀꯧꯔꯒꯦ ꯉꯥꯟꯊꯣꯏꯕꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯨꯈ꯭ꯔꯣ ꯅꯪꯁꯨ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯍꯣꯏ ꯄꯀꯤꯖꯥ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯄꯀꯤꯖꯥ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯆꯠꯇꯕ ꯐꯩ ꯗꯥ ꯅꯔꯁꯤꯔꯗꯤ ꯃꯤꯔꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯒꯁꯦ ꯀꯩꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯅꯣꯏ ꯄꯥꯀꯤꯖꯥꯁꯦ ꯃꯩꯇꯩ ꯍꯦꯛꯇ ꯇꯤꯟꯅꯔꯦꯅ ꯃꯩꯇꯩ ꯍꯦꯛꯇ ꯑꯣꯜꯂꯗ꯭ꯔꯣ ꯑꯩꯁꯨ ꯅꯣꯏ ꯄꯥꯡꯒꯟꯒ ꯇꯤꯟꯅꯔꯦꯅ ꯄꯥꯡꯒꯟ ꯍꯦꯛꯇ ꯑꯣꯜꯂꯗ꯭ꯔꯅꯦ ꯄꯥꯀꯤꯖꯥ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯌꯦꯡ ꯀꯣꯂꯦꯖꯇ ꯄꯨꯜꯂꯁꯤꯀꯣ ꯉꯥꯏꯈꯣ ꯄꯀꯤꯖꯥ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯗꯒꯤ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯃꯤꯅꯦ ꯑꯐ ꯐꯠꯇ ꯈꯪꯅ ꯆꯠꯂꯤꯕꯤ ꯇꯥꯅꯁꯤꯕꯨ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯩꯒꯤ ꯂꯝꯆꯠꯇ ꯑꯁꯣꯏꯕ ꯌꯥꯎꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯦꯝꯗꯣꯛꯆꯒꯦ ꯉꯥꯟꯊꯣꯏꯕꯤ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯣꯏ ꯐꯔꯦ ꯊꯝꯃꯒꯦꯕ ꯑꯃꯤ ꯅꯪꯒꯤ ꯃꯑꯣꯡꯁꯤ ꯏꯃꯥ ꯄꯥꯝꯗꯦꯀꯣ ꯍꯧꯖꯤꯛꯇ ꯃꯁꯖꯤꯠꯇꯒꯤ ꯖꯨꯃꯥ ꯌꯥꯎꯔꯒ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯐꯣꯟꯗ ꯑꯃꯨꯛ ꯂꯥꯏꯆꯨꯗꯅ ꯂꯩꯔꯦꯕ ꯏꯃꯥ ꯑꯩ ꯀꯩꯗꯧꯔꯒꯦ ꯐꯣꯟꯁꯤꯕꯨ ꯃꯤꯅ ꯄꯥꯏꯅꯕ ꯁꯥꯔꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯕꯗꯤꯅꯦ ꯐꯣꯟ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯪꯒꯤ ꯂꯝꯆꯠꯇꯅꯦ ꯏꯃꯥꯅ ꯑꯍꯣꯡꯕ ꯈꯔ ꯎꯏ ꯅꯪ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯏꯃꯥꯏ ꯋꯥꯇꯥꯁꯤꯗꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯅꯆꯥꯁꯦ ꯃꯤꯅ ꯌꯥꯝ ꯃꯤ ꯇꯥꯟꯅꯔꯕꯅꯤꯀꯣ ꯏꯃꯥ ꯌꯦꯡꯉꯣꯏ ꯍꯥꯏꯗꯤ ꯍꯥꯏꯕꯤꯅꯤꯀꯣꯅ ꯋꯥꯈꯜꯗꯤ ꯈꯔ ꯈꯜꯂꯨꯀꯣꯅ ꯅꯍꯥꯟꯋꯥꯏ 11-12 ꯇꯝꯃꯤꯉꯩꯗ ꯕꯣꯔꯗꯤꯡꯗ ꯂꯩꯃꯤꯟꯅꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯇꯣꯞ ꯈꯣꯡꯅꯥꯡꯈꯣꯡꯗꯒꯤ ꯉꯥꯟꯊꯣꯏꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯄꯀꯤꯖꯥꯗꯨꯒ ꯏꯃꯥ ꯄꯨꯟꯕ ꯄꯥꯝꯗꯦꯀꯣ ꯑꯃꯒ ꯇꯤꯟꯅꯔꯦ ꯌꯥꯗꯦ ꯑꯃꯒ ꯂꯣꯏꯅꯔꯦ ꯌꯥꯗꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯕꯨ ꯑꯜꯂꯥꯍꯅ ꯑꯝꯇ ꯊꯝꯕꯤꯔꯝꯗ꯭ꯔꯕ ꯖꯥꯠꯂꯣ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯑꯜꯂꯥ ꯔꯁꯨꯜ ꯅꯃꯥꯖ ꯎꯖꯨ ꯁꯣꯟꯗꯅ ꯂꯩꯕꯗꯤ ꯌꯥꯔꯦꯗꯅ ꯅꯪꯁꯨ ꯑꯩꯁꯦ ꯑꯄꯤꯛꯄ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯑꯗꯨꯝꯅ ꯁꯨꯝ ꯈꯜꯂꯗꯤ ꯌꯥꯔꯣꯏꯗ ꯌꯦꯡꯉꯣꯏ ꯅꯪꯗ ꯑꯐꯕ ꯃꯤ ꯑꯣꯏꯌꯨꯅꯦ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯌꯥꯔꯤꯗꯨꯅꯦ ꯍꯩꯃꯥ ꯌꯦꯡꯉꯨꯅꯦꯍꯦ ꯋꯥ ꯑꯝꯇ ꯇꯥꯟꯅꯕ ꯌꯥꯗꯦꯕ ꯃꯁꯦ ꯍꯥꯏ ꯁꯥꯕꯤꯇ꯭ꯔꯤ ꯑꯩꯈꯣꯏꯁꯦ ꯀꯣꯂꯦꯖꯁꯤꯗ ꯑꯃꯨꯛ ꯄꯨꯜꯂꯔꯦꯅꯦ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏ ꯄꯨꯜꯂꯤꯁꯦ ꯌꯥꯝ ꯐꯔꯕꯅꯦ ꯑꯃꯁꯤꯕꯨ
Sabitri, ay nang natana ka na ang koiro. Ngayon naman na bijing siya, ay sak pajaw sida, ay ngong na rin. Sabitri, class matam su khara wali canteen da changaga phamuse. Hoi. Sabitri, ay Manipur pa nupising siya, ay punbam ta pamdi ko. Ngayon naman na bijing siya, ingwat na mo, heho tawag ta na mo, asing mo ni. Sabitri, 11-12 ta mingay matam da su nong mata phasana punsi ade. 두칸기 마마기 바바기 마땡 방두네나 헥트스키 Just lao se. 라오 라오 Lao ba. 짜세 해봐 Ay talimi. 라오 해봐 짜체 봐 Ay, taliko. 라오 Lao kai dorage. As tali. 사우누 건너에 아마세 동 카라 컴반 자오보네 Sabitri, hayengde khoi loina pula dongni kain. Sabitri. Ai khoi punna makse nupi ngak tani ko. 사비트리야 너희 사이세 마부미 생생감도 만데 컴반 냠 자오 Aduh, ano tida? Sabitri ni inatigi laptop ki base. Isa ja tang khayam khayda ki gum tang khayam isa ji ya mama weba. Aduh ai se. Kamban su kara chau jabni. Ni na khangi dungai bihari ki kamban su ka chau de. Hazrat, kainomta hangzage ba? Lekai sidagini ko. Karino? Pakiza ko yumsibu swaido ibirabra. Karigino? Ma aikoiga college amada punna mahi taminabane. Amtang ay bikuo. Hey, nang may tayo na tro. May tayo na karigino pang halisabi ki jumhangi de. Adumay haibigano. Ay samaksu Islam ne. Marum mapang oibagi sumlak minabane. Yam sangka chaw bai wani ne. Nupi ka nupa ka bu maru boy bai abro. Nang ngumba kaya ki kok tu ronin he. Kasi Islam ki mami samai se. Hazrat, wafamse nakalamram da sakre. Maruk mapang tina to narubana Islam gi mami saman gada banati. Madudi mimi dugi wakal gi makhapon ban. Taomer, lao, just lao. Hojing matam sisu. Nan wai ki wakan jen ma misu lei bajani. Just lao. Phone doin pa phone ras. Ne, rai chalu bano. Ngona se ine june habing da chalu bane nang ma mana ne sen kitang account da hapapa aduda ATM du de ne kiu le pado ine ngamaroi da ada passbook tu puragal lakphu ubani he ine na nang bu kadai chalu ge Ini khoi swai da song koi thom bani da. ine zo muk chatlage ko Ini amuk ta bi kho. kari amu Pakistan ne mai tai khulak te ne mafam matam nai dra puk chat pase. Ai khoi yeng bada nuai te. ine hai Islam dharma gi chatnabi gi wang mada da chakhidana ba o noi na zu khara ngang saktana tawra o ine chatlage ko ai bi ba bakisa nang bu kai daurige Ima, ai upu da phi happy ye. Ima bu sabana loire ising aying badu glass amta puthoro o Hoi ma. Ma, ising sida laire. haksaang je loin he ingda bagum tawi he saram baga se pungpha he phagre khanging he ing he isa se Ima, nasir khala ba pakta baduga. Ga wari sanai duna kaigino. eh nang de kamai khangi ba Ho ai ne, ngan thoi bioi dagi phanem lauruba. Madugi nasir khan do uningda badagi ne, ima boine kauramda ba. bagisa nang angang natrabani mafam matam naidana saningi haidana pangchatta satpa naning tambagi thabak to tawgan imagi ithakta mina wangang base ima pamdi Ima, nasir khana kari hu kam dalamage. Ima nabi khusida lohong bagi ngan thoi bioi dagi maruki phanek lauruba sisu yadrabo. masi ngangna basini se aina wari se
ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯑꯩꯅ ꯐꯣꯟꯗ ꯆꯥ ꯂꯧꯈꯠꯂꯝꯃꯣꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯑꯃꯨꯛꯀꯣ ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯅꯃꯥꯖ ꯁꯣꯟꯕ ꯍꯧꯈ꯭ꯔꯖꯥꯠꯂꯅꯦ ꯏꯇꯥꯎ ꯆꯥ ꯄꯥꯏꯁꯦ ꯑꯩꯗꯤ ꯅꯣꯏꯅ ꯗꯥꯏꯊꯣꯛꯈ꯭ꯔꯦ ꯏꯇꯥ ꯃꯥ ꯏꯁꯤꯡꯁꯦ ꯈꯤꯇ ꯊꯛꯀꯦ 이싱 닦게 알고 뭘 흉흉한 거네. 이따 오메 자시 많은 놀리브 너트로 많이 깨더르게 이샤기 짠나비 라닝 라이션 동안라가수 아이 푸나 힘이나바나 야이파가니 하이바시 이마기 자시나 쿠담네 ꯀꯥꯟꯗꯦ ꯃꯥꯂꯦꯝ ꯅꯪꯁꯨ ꯅꯪꯒꯤ ꯆꯠꯅꯕꯤ ꯉꯥꯛꯅ ꯆꯠꯂꯨ ꯑꯩꯁꯨ ꯑꯩꯒꯤ ꯏꯁꯂꯥꯝ ꯙꯔꯃꯗꯒꯤ ꯈꯛ ꯇꯣꯉꯥꯟꯂꯣꯏ ꯋꯥꯈꯜꯗꯨꯒꯤ ꯃꯔꯨꯝ ꯊꯣꯛꯅ ꯑꯩꯅ ꯍꯟꯖꯤꯟ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯪꯂꯤꯕꯁꯦ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯒꯤ ꯆꯠꯅ ꯄꯊꯥꯞꯇ ꯉꯥꯛꯅ ꯍꯤꯡꯂꯤꯕ ꯏꯇꯥꯎꯒꯤ ꯌꯨꯝꯁꯤꯗ ꯉꯥꯟꯊꯣꯏꯕꯤꯗꯤ ꯑꯣꯏꯗꯕꯗꯤ ꯉꯥꯡꯗꯕꯅꯤꯀꯣ ꯃꯥꯅ ꯈꯟꯈꯤꯕ ꯋꯥꯈꯜꯁꯦ ꯄꯥꯛ ꯍꯦꯛ ꯍꯣꯡꯇꯣꯛ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯉꯥꯟꯊꯣꯏꯕꯤꯒ ꯁꯣꯏꯗꯅ ꯑꯃꯤꯔ ꯗꯣꯡ ꯇꯧꯅꯤꯗ ꯀꯩꯅꯣ ꯅꯣꯏ ꯅꯃꯥꯟꯅꯕꯗꯨꯒ ꯑꯗꯨ ꯂꯥꯡꯉꯤꯗꯨꯕꯣ ꯑꯩ ꯅꯃꯥꯖꯀ ꯁꯣꯟꯕꯝ ꯈꯪꯗ꯭ꯔꯦꯕ ꯉꯁꯥꯏꯅ ꯆꯥ ꯂꯣꯜꯂꯒ ꯑꯩꯅ ꯊꯅꯝꯃꯕꯅꯦ ꯀꯩꯝ ꯈꯜꯂꯨꯅꯨꯀꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯅꯃꯥꯖꯀ ꯁꯣꯟꯕꯝ ꯈꯪꯗꯦ ꯃꯤ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯃꯊꯛ ꯀꯥꯗ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ 야! ꯉꯥꯟꯊꯣꯏꯕꯤ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯈꯠꯂꯤꯕꯣ ꯑꯩꯔꯣ ꯅꯪ ꯂꯧꯈꯠꯂꯤꯁꯤꯕꯣ ꯉꯁꯤꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯐꯣꯡꯗꯣꯛꯑꯅꯤ ꯃꯇꯥꯒꯨꯝ ꯌꯥꯝ ꯅꯩꯊꯔ ꯂꯩꯔꯝꯃꯤꯀꯣ ꯌꯥꯔꯦ ꯂꯥꯛꯑꯣꯁꯦ ꯆꯠꯂꯁꯦ ꯉꯥꯟꯊꯣꯏꯕꯤ ꯅꯪ ꯁꯣꯔꯦꯟ ꯗꯥꯃꯥꯂꯦꯝꯗ ꯋꯥ ꯈꯔꯗꯤ ꯉꯥꯡꯉꯨꯀꯣ ꯑꯁ ꯇꯜꯂꯦ ꯕꯥꯀꯤꯆꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ ꯑꯩ ꯑꯗꯨ ꯌꯥꯝ ꯇꯜꯂꯦ ꯑꯩ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯐꯝꯖꯒꯦꯕ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯉꯥꯟꯊꯣꯏꯕꯤ ꯅꯪ ꯁꯦꯝ ꯏꯀꯥꯏ ꯊꯤꯃꯜꯂꯤꯀꯣ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡꯁꯦ ꯈꯣꯏꯃꯨꯒꯤ ꯅꯠꯇꯅ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯁ ꯇꯜꯂꯦ ꯑꯩ ꯂꯩꯍꯧꯔꯅꯤ ꯅꯪꯕꯨ ꯌꯨꯝꯗꯒꯤꯗꯤ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯤꯅ ꯊꯧꯅꯥ ꯐꯅ ꯂꯥꯛꯈꯤꯗꯥꯏꯅꯦ ꯂꯥꯛꯑꯣꯁꯦ ꯑꯗꯨꯗꯤ ꯅꯪ ꯁꯣꯝꯗ ꯂꯩꯔꯝꯃꯣ ꯑꯩ ꯆꯪꯉꯨꯏꯒꯦ ꯍꯣꯏ ꯆꯪꯉꯨꯔꯣ ꯂꯩꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪꯒ ꯐꯪꯕ ꯐꯪꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯍꯥꯟꯋꯥꯏ 11-12 ꯇꯝꯃꯤꯉꯩꯗꯒꯤ ꯉꯥꯟꯊꯣꯏꯕꯤꯗ ꯑꯩꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯅꯕ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯐꯝꯃꯤꯟꯅꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯑꯁ ꯄꯛꯀꯤꯖꯥ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯋꯥꯇꯥ ꯑꯃꯅꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯕꯗꯨꯒ ꯉꯁꯤ ꯐꯝꯃꯤꯟꯅꯕꯁꯤꯒ ꯇꯣꯉꯥꯜꯂꯦꯕ ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯅ ꯉꯥꯟꯊꯣꯏꯕꯤ ꯀꯧꯔꯛꯎꯒꯦ ꯀꯩ ꯅꯪꯅ ꯑꯩꯕꯨ ꯁꯟ ꯊꯧꯔꯤ ꯊꯨꯔꯒ ꯆꯤꯡꯕꯗꯧꯅ ꯍꯦꯛꯇ ꯆꯤꯡꯉꯤꯁꯤꯕꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔꯒ ꯅꯪꯅ ꯃꯤ ꯑꯃꯨꯛ ꯀꯧꯁꯤꯟꯒꯦ ꯇꯧꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣꯕ ꯅꯨꯄꯥꯁꯤ ꯃꯊꯧ ꯌꯥꯝ ꯊꯨꯅ ꯁꯪꯉꯤꯗ ꯑꯩꯈꯣꯏ ꯏꯕꯥꯅꯤꯇꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯥꯏꯅ ꯄꯛꯀꯤꯖꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯒꯤꯔꯕ ꯉꯥꯟꯊꯣꯏꯕꯤꯗꯨꯕꯨ ꯄꯥꯎ ꯏꯖꯩ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯏꯗ ꯂꯥꯛꯑꯣꯁꯦ ꯆꯠꯁꯦ ꯑꯅꯤꯗꯨꯁꯨ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ ꯌꯥꯔꯦ ꯅꯪꯁꯨ ꯌꯥꯔꯦ ꯅꯍꯥꯟꯋꯥꯏ 11-12 ꯇꯝꯃꯤꯉꯩꯒꯤ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛꯐꯥꯎ ꯁꯨꯡ ꯍꯣꯡꯗ꯭ꯔꯤꯕ ꯗꯥꯃꯤꯔ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯅꯣꯡꯃ ꯍꯥꯏꯒꯦ ꯑꯗꯨꯒ ꯑꯩꯅ ꯈꯟꯖꯔꯤꯕ ꯃꯉꯣꯟꯗ
ꯗꯥꯃꯤꯅ ꯈꯇꯝꯕꯤꯌꯣ ꯃꯥꯒꯤ ꯋꯥꯍꯩꯁꯤꯗ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯗꯤ ꯌꯥꯎꯔꯤ ꯃꯥꯒꯤꯁꯤ ꯑꯩꯉꯣꯟꯗꯁꯨ ꯃꯥꯜꯂꯤꯗ ꯏꯇꯥꯎ ꯑꯃꯤꯔ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ ꯑꯁ ꯏꯇꯥꯎ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨꯅꯤꯗ ꯑꯗꯨꯒꯅꯦ ꯂꯥꯁꯇꯗꯤꯅꯦ ꯄꯣꯏꯟ ꯑꯃꯗꯤ ꯁꯦꯠꯊꯔꯝꯃꯤꯌꯦ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯅꯪꯒꯤꯗꯤ ꯋꯥꯔꯤ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯑꯁ ꯑꯩꯈꯣꯏꯗꯤ ꯋꯥꯔꯤ ꯂꯩꯇꯦꯗ ꯑꯍꯥꯟꯕꯅꯤꯅ ꯃꯤꯠꯇꯅꯤꯗ ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯇꯥꯎ ꯃꯊꯪꯗꯗꯤꯅꯦ ꯄꯀꯤꯖꯥ ꯑꯩꯈꯣꯏꯅꯤꯅ ꯅꯪꯒꯤꯁꯨ ꯋꯥꯔꯤ ꯅꯩꯊꯍꯜꯂꯗꯕꯅꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯆꯠꯁꯦ 이마가 thaba ama chalubagi phi phau hongdoktre ngarangi nangi warido yam nungaikimida amu horaba ima tajani ko khudigi khudi ngakta adu wari ni na loli thoken lairini dhamir do hana ga mana dramni bema ꯀꯔꯤꯅꯣꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯣ ꯅꯣꯛꯄꯒ ꯈꯦꯕꯒ ꯉꯥꯏꯍꯥꯛꯇ ꯍꯦꯛ ꯇꯨꯝꯒꯦ ꯇꯧꯕꯁꯦ ꯇꯨꯝꯐꯝ ꯍꯦꯛ ꯈꯪꯗꯕ ꯀꯅꯥꯝꯇ ꯂꯩꯇ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤꯕꯣ ꯃꯥꯂꯦꯝ ꯏꯇꯥꯎ ꯃꯊꯛꯇ ꯂꯩꯌꯦ ꯀꯥꯈꯠꯂꯣ ꯑꯣ ꯍꯣꯏ ꯍꯦꯝꯕ ꯅꯪ ꯂꯥꯛꯑꯝꯃꯤꯔꯥ ꯑꯃꯤꯔ ꯂꯥꯛꯑꯣ ꯍꯦꯟꯕ ꯅꯪ ꯆꯠꯂꯣ ꯏꯇꯥꯎ ꯑꯩꯁꯦ 이마나 라이 옥나 말레 나이러브니 ꯅꯪꯁꯦ ꯃꯤ ꯁꯥꯟꯅꯕꯗꯤ ꯌꯥꯝ ꯍꯩꯀꯣ ꯗꯥꯃꯤꯔꯗꯣ ꯌꯥꯝ ꯋꯥꯔꯕꯅꯦ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤ ꯀꯣꯛ ꯍꯥꯏꯒꯣ ꯌꯥꯗ꯭ꯔꯣ ꯅꯪꯗꯤ ꯍꯦ ꯑꯩꯉꯣꯟꯗꯁꯨꯅꯦ ꯅꯣꯏ ꯃꯥꯅꯅꯦ ꯃꯥꯂꯦꯝꯁꯤ ꯑꯃꯤꯔ ꯅꯪꯒ ꯄꯨꯟꯈꯤꯕꯗꯒꯤ ꯕꯔꯞ ꯑꯣꯜꯂꯦ ꯍꯥꯏꯔꯕꯅꯦ ꯇꯥꯎ ꯉꯥꯟꯊꯣꯏꯕꯤꯅꯅꯦ ꯃꯃꯤꯠꯇ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯌꯦꯡꯉꯤꯗꯨꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯖꯥꯠꯂꯣ ꯈꯣꯏ ꯆꯣꯞꯄꯒ ꯆꯤꯡꯈꯠꯄ ꯍꯩꯇ꯭ꯔꯗꯤ ꯈꯣꯏꯆꯥꯛ ꯂꯣꯏꯔ ꯇꯣꯛꯆꯅꯤꯀꯣ ꯅꯪꯁꯨ ꯄꯒꯤꯖꯥꯗ ꯋꯥ ꯉꯥꯡꯕꯗ ꯍꯨꯃꯥꯡ ꯀꯥꯡꯉꯤꯗꯨꯗꯤ ꯃꯣꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯤꯗꯣ ꯄꯀꯤꯖꯥꯏꯅ ꯂꯣꯏꯅ ꯈꯪꯖꯔꯦ ꯍꯣꯏ ꯕꯦꯝꯃ ꯍꯥꯏꯕꯤꯔꯦꯗ ꯙꯥꯃꯥꯂꯦꯝꯅ ꯍꯥꯟꯅꯒꯤ ꯂꯝꯆꯠꯇꯨꯗꯒꯤ ꯈꯔ ꯍꯣꯡꯉꯛꯄꯗꯨꯗ ꯁꯨꯝ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯀꯩꯅꯣꯃ ꯁꯨꯝ ꯈꯜꯂꯛꯄꯩ ꯋꯥꯅꯤ ꯀꯩꯅꯣ ꯁꯤꯗꯤ ꯈꯣꯏꯆꯥꯛ ꯊꯥꯗꯅ ꯈꯣꯏꯗ ꯍꯥꯟꯅ ꯊꯨꯔꯝꯃꯖꯥꯠꯅꯤꯅ ꯀꯨꯏꯔꯦꯅ ꯙꯥꯃꯥꯂꯦꯝꯅ ꯑꯩꯉꯣꯟꯗ ꯈꯣꯏꯆꯥꯛ ꯊꯥꯔꯛꯏꯁꯦ ꯑꯩꯅ ꯊꯨꯕꯤꯗꯕꯩ ꯋꯥꯅꯤ ꯀꯔꯤꯅꯣꯃꯤ ꯅꯈꯣꯏ ꯑꯅꯤꯅ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯅ ꯂꯩꯔꯤꯕꯗꯨꯕꯣ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯣ ꯅꯆꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯍꯌꯦꯡ ꯇꯨꯡꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯅꯤ ꯊꯤꯗ ꯑꯉꯥꯎꯕꯤ ꯑꯅꯤꯁꯤꯗꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯩꯅ ꯂꯥꯛꯄꯩ ꯃꯔꯝꯗꯤ ꯍꯪꯗꯦꯀꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯀꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯆꯠꯂꯣ ꯅꯪꯒꯤ ꯐꯤ ꯍꯣꯡꯗꯣꯛꯎꯔꯣ ꯏꯅꯦ ꯈꯣꯏꯕꯨ ꯌꯧꯔꯨꯁꯦꯕ ꯆꯠꯂꯣ ꯀꯩꯅꯣ ꯐꯣꯟꯁꯤ ꯅꯣꯛ ꯂꯩꯁꯤꯅ ꯊꯤꯡꯅꯁꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯃꯥꯅ ꯁꯤꯌꯔ ꯇꯧꯁꯜꯂꯛꯏꯁꯤꯕꯣ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯃ ꯂꯩꯔꯝꯃꯦꯅꯦ ꯑꯩ ꯐꯣꯟꯗꯨꯕꯨ ꯀꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯇ ꯍꯦꯟꯊꯣꯏꯕꯅ ꯄꯥꯏꯔꯝꯕꯅꯤꯅꯦ 이마ꯎ 이마 따브로 ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯌꯥꯝ ꯀꯟ ꯀꯧꯔꯤꯗꯨꯕꯣ 이마 ꯑꯩ ꯐꯣꯟꯗꯣ ꯄꯥꯏꯕ꯭ꯔꯥꯕ ꯍꯩꯃꯥ ꯅꯪꯒꯤ ꯐꯣꯟꯗꯨꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯂꯧꯗꯣꯏꯕ ꯍꯩꯊꯣꯏꯕꯒ ꯐꯝꯃꯤꯟꯅꯗꯅ ꯅꯣꯏꯕꯨ ꯆꯥ ꯊꯛꯇꯅ ꯐꯣꯟ ꯃꯦꯠꯇꯅ ꯅꯣꯛ ꯅꯣꯛꯇꯅꯒ ꯂꯩꯃꯤꯟꯅꯍꯧꯗꯥꯏꯅꯦ ꯅꯣꯏꯕꯣ ꯑꯩꯊꯣꯏꯕꯅ ꯑꯩꯕꯨ ꯂꯛꯅꯩꯅꯦꯅ ꯄꯨꯈ꯭ꯔꯖꯥꯠꯂꯥ ꯄꯥꯀꯤꯖꯥꯗ ꯐꯣꯟ ꯇꯧꯔ ꯍꯪꯒꯦ ꯃꯥꯒ ꯐꯣꯟ ꯐꯥꯎꯅꯕ꯭ꯔꯥꯅ ꯑꯣ ꯉꯥꯟꯊꯣꯏꯕꯤ ꯄꯥꯀꯤꯖꯥ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯑꯃꯤꯅꯥꯒꯅꯦ ꯃꯥꯒꯤ ꯄꯣꯠ ꯑꯃ ꯂꯩꯃꯤꯟꯅꯔꯤꯌꯦ ꯅꯪꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯁꯨ ꯙꯥꯃꯥꯂꯦꯝꯅ ꯎꯅꯗ ꯌꯥꯗꯦꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯃꯥꯅ ꯉꯥꯏꯔꯝꯃꯣ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯉꯥꯏꯔꯝꯃꯤꯅꯦ ꯐꯣꯟꯁꯤꯁꯨ ꯑꯣꯐ ꯇꯥꯈꯤꯗꯣꯔꯦ
ꯊꯝꯃꯒꯦ ꯄꯀꯤꯖꯥ ꯀꯅꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ ꯉꯥꯟꯊꯣꯏꯕꯤꯅꯤ ꯑꯣ ꯆꯠꯁꯤꯂꯣ ꯆꯠꯁꯦ ꯃꯥ ꯂꯩꯇꯦꯃꯦ ꯍꯥꯏ ꯌꯦꯡꯉꯣ ꯃꯈꯥꯗꯒ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯗꯤ ꯀꯩꯗꯧꯗꯣꯔꯤꯕ ꯅꯪꯒꯤ ꯐꯣꯟꯗꯣ ꯐꯣꯟꯁꯤ ꯂꯩꯔꯤꯅꯦ ꯀꯩꯅꯣ ꯑꯣꯐ ꯂꯩꯔꯝꯃꯤꯁꯤꯅ ꯉꯥꯟꯊꯣꯏꯕꯤ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ ꯇꯥ ꯃꯥꯂꯦꯝꯅ ꯃꯐꯝꯁꯤꯗ ꯊꯦꯡꯅꯁꯦꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯣ ꯑꯗ ꯂꯥꯛꯏꯕ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯃꯥꯂꯦꯝꯅꯁꯨ ꯃꯐꯝꯁꯤꯗ ꯊꯦꯡꯅꯁꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯂꯥꯛꯏꯅꯤꯗ ꯏꯇꯥꯎ ꯃꯥꯂꯦꯝ ꯉꯥꯏꯕ ꯑꯣꯏꯅ ꯍꯣꯇꯦꯜꯗ ꯆꯥ ꯒꯤꯂꯥꯁ ꯑꯃꯃꯝ ꯊꯛꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯀꯩꯗꯧꯔꯤꯕꯅꯦ ꯉꯥꯟꯊꯣꯏꯕꯤ ꯀꯩꯗꯧꯅꯔꯦ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯄꯥꯀꯤꯖꯥ ꯅꯣꯏ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯀꯩꯗꯧꯅꯔꯒꯦ ꯗꯥ ꯃꯥꯂꯦꯝꯗꯤ ꯎꯗꯦꯅ ꯅꯪꯒ ꯃꯥꯒ ꯁꯥꯎꯅꯔꯕꯣ ꯏꯇꯥꯎ ꯃꯥꯂꯦꯝ ꯂꯥꯛꯇꯕꯒꯤꯅꯦ ꯁꯥꯎꯔꯝꯃꯤꯅꯦ ꯃꯥꯁꯦ ꯏꯇꯥꯎ ꯃꯥꯂꯦꯝꯅ ꯃꯐꯝꯁꯤꯗ ꯉꯥꯏꯔꯝꯃꯣꯗꯅ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯤꯅꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯁꯨ ꯅꯪꯅ ꯁꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕ꯭ꯔꯣ ꯗꯥꯏꯇꯣꯏꯕ ꯉꯥꯟꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯗꯥ ꯃꯥꯂꯦꯝꯗꯅꯦ ꯑꯩꯈꯣꯏꯅ ꯄꯨꯈ꯭ꯔꯦꯅ ꯈꯔ ꯍꯥꯏꯕꯤꯌꯣ ꯑꯗꯨꯒꯅꯦ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯐꯝꯄꯥꯛꯁꯤꯗ ꯉꯥꯟꯊꯣꯏꯕꯤꯅ ꯍꯤꯡꯂꯤꯕꯁꯦ ꯗꯥ ꯃꯥꯂꯦꯝꯒꯤ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯆꯠꯁꯤꯂꯣ ꯑꯩ ꯄꯥꯀꯤꯖꯥ ꯑꯩꯅ ꯅꯤꯡꯈꯤꯕ ꯑꯃꯠꯇ ꯊꯨꯡꯗꯅ ꯇꯣꯛꯇꯕꯅꯤ ꯔꯥꯖꯦꯁ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯀꯣꯏꯕ ꯆꯠꯇꯨꯅ ꯁꯦꯜ ꯃꯥꯡꯍꯟꯕꯁꯦ ꯄꯥꯝꯗꯦ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯔ ꯀꯣꯏꯕ ꯆꯠꯇꯨꯅ ꯐꯖꯕ ꯃꯐꯝ ꯌꯦꯡꯉꯨꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯕꯨ ꯀꯣꯏꯕ ꯆꯠꯃꯤꯟꯅꯅꯤꯡꯗꯕ ꯇꯥꯍꯟꯒꯅꯨꯗ ꯅꯪꯅ ꯍꯔꯥꯎꯔꯤ ꯃꯔꯝꯗꯣ ꯀꯔꯤꯒꯤꯅꯣꯅꯦ ꯁꯥꯕꯤꯇ꯭ꯔꯤ ꯅꯪꯅ ꯕꯤꯍꯥꯔꯒꯤ ꯅꯤꯉꯣꯜ ꯑꯣꯏꯔꯒ ꯑꯗꯨ ꯌꯥꯝ ꯄꯪꯉꯤꯗꯨꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯄꯪꯉꯤꯕ ꯑꯩꯅ ꯁꯤꯜꯂꯤꯁꯤꯡꯁꯦ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯕꯤꯖꯤꯅꯦꯁꯇ ꯌꯥꯎꯔꯒ ꯑꯩꯅ ꯁꯦꯜ ꯈꯔ ꯈꯞꯄꯦꯗꯅ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯄꯨꯔꯛꯇꯣꯏꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯅꯪꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤꯍꯦ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯅꯪꯅ ꯃꯩꯇꯩ ꯅꯤꯉꯣꯜ ꯊꯣꯏꯅꯨꯡꯗ ꯉꯥꯎꯕꯗ ꯑꯗꯨꯁꯨ ꯑꯩꯅ ꯆꯤꯡꯕꯗꯒꯤ ꯀꯜꯍꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯅꯪ ꯄꯪꯉꯤꯗꯨꯒꯤ ꯃꯔꯝ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯐꯖꯕ ꯀꯌꯥ ꯌꯦꯡꯕ ꯆꯠꯂꯨꯔꯤꯁꯦ ꯃꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯎꯔꯨꯕꯁꯤꯡꯗꯣ ꯕꯤꯍꯥꯔꯗ ꯂꯩꯍꯧꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯡꯗꯣ ꯀꯧꯔꯒ ꯈꯨꯟꯗꯥꯗꯣꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣই ꯕꯤꯍꯥꯔꯤ ꯌꯥꯝꯃꯤꯗꯅ ꯑꯗꯨꯗꯤ ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯉꯤꯅ ꯁꯤꯡꯕꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣꯝ ꯄꯤꯖꯒꯦ ꯀꯩꯅꯣ ꯁꯦ ꯁꯤ ꯁꯦꯕ ꯉꯥꯡꯕꯅꯤꯍꯦ ꯆꯥꯝꯁꯨ ꯆꯥꯝꯗꯅ 이반이 짬이나도니고 하오브라 야디 ngạc tới gừng 난지디바 cho mau 그래도 헷갈래 하오브니 ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯁꯛ ꯎꯗꯕ ꯂꯥꯏ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯍꯥꯏꯅꯕ ꯂꯩꯕꯅꯦ ꯊꯃꯣꯏ ꯑꯅꯤꯒꯤ ꯇꯤꯟꯐꯝ ꯅꯨꯡꯁꯤ ꯄꯥꯛ ꯌꯧꯕꯁꯦ ꯆꯪꯅ ꯂꯥꯏꯔꯤꯕꯥꯛ ꯌꯧꯋꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯍꯦꯟꯊꯣꯏꯕꯅꯤꯅ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯑꯇꯩ ꯀꯅꯥꯝꯇ ꯀꯤꯕ ꯌꯥꯔꯣꯏ ꯊꯣꯏꯕ ꯅꯪ ꯐꯥꯒꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕ ꯑꯩ ꯕꯀꯨꯂꯣꯟꯁꯤꯕꯣ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯊꯥꯗꯣ ꯂꯩꯀꯥꯏ ꯃꯤ ꯍꯥꯜꯂꯦ ꯂꯩꯀꯥꯏ ꯃꯤ ꯍꯥꯜꯂꯦ ꯑꯩꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯉꯥꯟꯊꯣꯏꯕꯤꯗꯨ ꯄꯨꯈꯤꯅꯣ ꯊꯝꯃꯝꯃꯣ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯃꯃꯥꯡꯁꯤ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯉꯝꯖꯄꯣꯟꯇꯦꯗ ꯊꯣꯠꯆ ꯅꯧꯖꯕꯤ ꯑꯣꯏꯔꯨꯕꯅꯅꯦ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯁꯦ ꯈꯪꯖꯄꯣꯟꯇꯦꯗ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯨꯈꯤꯒꯦ ꯉꯥꯟꯊꯣꯏꯕꯤ
ꯉꯥꯛꯄꯤꯒꯅꯤ ꯅꯪ ꯑꯣꯏꯅ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯃꯗꯨꯅ ꯄꯥꯏꯔꯒ ꯑꯊꯣꯏꯕ ꯑꯃꯤꯔ ꯀꯩꯅꯣ ꯅꯪꯗꯤ ꯍꯧꯖꯤꯛꯇ ꯁꯤꯈ꯭ꯔꯗꯨꯗꯤ ꯀꯩꯅꯣ ꯑꯃꯨꯛ ꯈꯥꯏꯔꯤꯁꯤꯕꯣ ꯅꯪꯗꯤ ꯍꯧꯖꯤꯛꯇ ꯁꯤꯍꯧꯔꯕꯅꯤꯗ ꯀꯩꯅꯣ ꯃꯤ ꯌꯦꯡꯉꯤꯗꯣ ꯉꯥꯟꯊꯣꯏꯕꯤꯗ ꯑꯝꯇ ꯎꯅꯔꯨꯁꯤ ꯑꯃꯤꯔꯒ ꯑꯩꯒ ꯆꯠꯀꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯥ ꯃꯅꯦꯒ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯁꯦ ꯆꯠꯂꯣꯕ ꯂꯣꯏꯁꯤꯜꯂꯨꯔꯕ ꯁꯦ ꯑꯁ ꯐꯔꯦꯁꯦ ꯑꯩ ꯃꯌꯥꯝꯗ ꯆꯥꯝꯊꯣꯛꯈꯤꯒꯦ ꯆꯠꯂꯣ 이번에 하이나바 마팜도다 라이레. 헐, 탐마게. 박기자, 아이 nga이라미 냈더라. 자, 레이실라우. 기자, ꯀꯩꯗꯧꯔꯦ? ꯊꯦꯡꯅꯔꯕꯣ? 나미도 서로가 ꯆꯠꯈ꯭ꯔꯦꯕ. ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯀꯩꯅꯣ ꯁꯨꯁꯨ ꯇꯧꯔꯤꯗꯨꯅ? ꯀꯩꯗꯧꯔꯒꯦꯕ? ꯅꯪꯅ ꯈꯪꯕ ꯍꯥꯟꯅꯒꯤ ꯋꯥꯔꯤꯗꯨꯒꯤꯅꯦ. ꯅꯁꯤꯔꯗꯣ ꯊꯦꯡꯅꯔꯦꯕ. ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯩ ꯄꯤꯁꯜꯂꯝꯃ ꯆꯠꯈ꯭ꯔꯦꯕ. ꯇꯧꯔꯝꯅꯤꯕ ꯑꯗꯨꯒꯤ ꯅꯥꯁꯤꯔ ꯍꯥꯏꯕ ꯀꯥꯛꯐꯩ ꯃꯥꯟꯕꯗꯣ. ꯁꯦ, ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ. ꯑꯩꯅꯦ ꯗꯥꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ. ꯁꯦ, ꯐꯣꯟ ꯊꯝꯃꯨ. ꯉꯥꯟꯊꯣꯏꯕꯤ ꯍꯥꯏꯌꯣ ꯅꯪ ꯁꯥꯎꯔꯝꯃꯅꯤ ꯈꯪꯉꯤ ꯑꯗꯣ ꯁꯥꯎꯅꯣꯕ ꯑꯝꯇ ꯍꯟꯊꯈꯣꯕ ꯑꯗꯨꯒꯤ ꯅꯥꯁꯤꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯤꯝꯐꯥ ꯀꯥꯛꯐꯩ ꯃꯥꯟꯕꯗꯣ ꯀꯤꯖꯥꯎ ꯌꯥꯗ꯭ꯔꯕꯅꯤ ꯅꯞꯀꯗꯕꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗ ꯃꯗꯨꯒꯤ ꯄꯥꯡꯍꯟ ꯃꯆꯥ ꯑꯃꯤꯜ ꯍꯥꯏꯕꯗꯨꯒ ꯋꯥꯔꯤ ꯇꯧꯒꯅꯨ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯂꯥꯎ ꯆꯪꯉꯁꯤ ꯂꯥꯎ ꯑꯁ 말렘 말렘 ꯍꯩ ꯍꯩꯊꯣꯏꯕ ꯂꯥꯎ ꯆꯪꯉꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯀꯨꯏꯔꯦꯗ ꯏꯆꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯗꯕ ꯑꯗꯣ ꯏꯃꯥ ꯌꯥꯝ ꯅꯥꯟꯅ ꯂꯩꯔꯝꯅꯤ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯍꯣ ꯏꯃꯥꯁꯦ ꯃꯅꯤꯡꯁꯤꯗ ꯍꯩꯖꯤꯡꯄꯣꯠ ꯑꯃ ꯆꯠꯂꯨꯕꯅꯤ ꯁꯦ ꯏꯃꯥꯅ ꯄꯣꯔꯛꯄꯁꯦ ꯁꯤ ꯑꯗꯨꯝ ꯆꯥꯎꯁꯦ ꯆꯥꯊꯣꯛꯀꯦ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯑꯗꯣ ꯏꯃꯥ ꯃꯥꯂꯦꯝꯕꯨ ꯂꯩꯈꯤꯗꯕ꯭ꯔꯣ ꯂꯩꯌꯦ ꯑꯩꯒꯅꯦ ꯍꯩꯖꯤꯡꯄꯣꯠ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯍꯨꯃꯥꯡ ꯁꯧꯋꯦꯅ ꯃꯥ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤꯕꯅꯤ ꯑꯣ ꯑꯁ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯑꯩꯗꯤꯅꯦ ꯃꯤꯒꯤ ꯂꯨꯍꯣꯡ ꯆꯠꯂꯨꯔꯕ ꯍꯩꯖꯤꯡꯄꯣꯠ ꯆꯠꯂꯨꯔꯕ ꯏꯆꯥ ꯏꯃꯧꯅꯒ ꯁꯦꯕꯥ ꯇꯧꯕꯗꯣ ꯄꯥꯝꯃꯤꯃꯤ ꯅꯪꯕꯣ 이마기 왔다지기 거의 말렘다디네 조희 또빠 짝다 라포에 합천보도는 토에다 마기 형나비 떠라니 마네 강소라 꼬시마바 하이 나이코니 태코이 말렘시 부크라이드기 강나리게 봐 아밀나 하이베도부 까리 톱콩낭콩드기 양 잉따삐 누삐에마 강나리나 하이스 무라이미 이마 이마는 셀리버 자리도 로이 노나래 아웃다래 로이 아웃다래 아웃다래 봐 거의 말렘과 강나리바 누삐두디 봐 이마 하 아밀 호이 마나악대기는 마민나 빡기자 하 빵은네버 빵은 이씨 로래 까이 놈이 낭나 강시 왔음 무라이미야 좀만해미 아밀 하이바 앙두디 양 파노고이다 아이토이바 에코이 말렘시 아이토이바 გაუშენერ미드나 아밀가 띠나버다기네 말렘나 와칸 따리시 이마 똑션너리니 아밀 하이도 빵은 마자니 야 만들어 헤라 노이지 빵아야 야 본테다 에코시 미미두기 모모도 로이행이 보디 낭디 까임들 로셜람들이나 아이토이바 난 이렇구나 할래네 거기 마고 워리 떨어모 아이피 홍도로게 아이토이바 난 이마가 와다나가 잡아 마 잘로기게 어이 아이토이바 자실로 잘로기게 마 아이 말렘 난 가라가나 할로고 난 이마가 와다나가 잡아 얌 라이 마시 까마이 동니 마시 바기자
ꯅꯣꯏ ꯏꯁꯂꯥꯝ ꯙꯔꯃꯗꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯌꯥꯝ ꯂꯣꯟꯕꯁꯦ ꯌꯥꯏꯌꯦꯅ ꯍꯥꯏꯗꯥꯏꯅꯦ ꯅꯪ ꯗꯥ ꯑꯃꯤꯔꯗꯣ ꯈꯔ ꯆꯦꯛꯁꯜꯂꯨꯀꯣ ꯍꯣꯏꯅꯦ ꯄꯥꯀꯤꯖꯥ ꯆꯨꯝꯃꯤꯅꯤꯅꯦ ꯀꯩꯗꯧꯅꯤꯒꯦ ꯃꯥꯅ ꯅꯨꯄꯤ ꯌꯥꯝ ꯂꯣꯜꯂꯒꯅ ꯑꯩꯅ ꯃꯌꯥꯝꯗꯨꯒꯤ ꯃꯅꯦꯝꯄꯣꯛꯁꯦ ꯑꯩꯊꯣꯛꯑ ꯂꯣꯏꯔꯦ ꯁꯥꯕꯤꯇ꯭ꯔꯤ ꯅꯣꯏꯁꯨ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯉꯥꯡ ꯂꯧꯖꯔꯕꯁꯨ ꯑꯍꯣꯟꯃꯤ ꯅꯣꯏꯒꯤꯁꯨ ꯅꯨꯄꯥꯅ ꯑꯉꯥꯡ ꯂꯧꯍꯧꯔꯒ ꯅꯣꯏ ꯅꯨꯄꯤꯁꯤꯡꯅ ꯐꯥꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯦꯗꯥꯏꯅꯦ ꯍꯣ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯏꯪ ꯇꯞꯆꯕꯤ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯍꯌꯦꯡꯋꯥꯏ ꯗꯥ ꯃꯥꯂꯦꯝꯅ ꯍꯤꯗꯥꯛ ꯊꯛꯆꯜꯂꯒꯅꯦ ꯅꯃꯥꯏ ꯐꯖꯕꯁꯤꯗ ꯐꯨꯗꯕꯗ ꯆꯩꯐꯝ ꯂꯩꯖꯅꯤ ꯏꯁ ꯀꯥꯏꯗꯩꯅꯣ ꯉꯝꯖꯔꯔꯣꯏ ꯑꯩꯈꯣꯏ ꯍꯤꯗꯥꯛꯇꯅꯦ ꯂꯥꯏꯆꯨꯕ ꯅꯨꯄꯥꯗꯅꯦ ꯌꯨꯝ ꯁꯨꯡꯄꯥꯟꯅꯦ ꯄꯥꯟꯖꯔꯔꯣꯏ ꯑꯗꯨꯒꯅꯦ ꯑꯩꯗꯤꯅꯦ ꯅꯨꯄꯥꯗ ꯉꯥꯎꯋꯦ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ ꯏꯅꯥꯛꯇꯒꯤꯅꯦ ꯅꯨꯄꯥꯗꯣ ꯃꯤꯀꯨꯞ ꯑꯃꯠꯇꯕꯨ ꯍꯦꯛ ꯂꯥꯞꯊꯣꯛꯍꯜꯂꯣꯏ ꯑꯦ ꯅꯨꯄꯥ ꯂꯩ ꯅꯈꯣꯏ ꯑꯩꯈꯣꯏ ꯉꯥꯏꯕꯗ ꯁꯣꯏ ꯁꯥꯎꯅꯔꯝꯃꯅꯤ ꯅꯣꯏ ꯁꯥꯎꯔꯅꯣꯕ ꯌꯥꯗꯕ ꯑꯃ ꯌꯥꯎꯗꯅ ꯇꯧꯔꯤꯅꯦꯕ ꯌꯥꯔꯦꯗ ꯑꯃꯨꯛ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯑꯃꯨꯛ ꯇꯧꯅꯔꯗꯅ ꯅꯥ ꯃꯥꯡꯕ ꯑꯩꯈꯣꯏꯗꯗꯤ ꯔꯣꯃꯥꯟꯁ ꯀꯥꯁꯦ ꯀꯔꯤꯝꯇ ꯍꯥꯎꯇꯦꯕ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯁꯒꯣꯜꯂꯨꯈ꯭ꯔꯕ ꯃꯥꯟꯕ ꯁꯛꯁꯦ ꯃꯥꯁꯨ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯗꯕ ꯌꯥꯔꯔꯣꯏ ꯑꯗꯩꯗꯤ ꯃꯥ ꯐꯨꯔꯤ ꯍꯥꯀꯠꯆꯩꯁꯦ ꯍꯥꯀꯠꯆꯔꯔꯣꯏ ꯃꯤꯅꯥ ꯃꯈꯣꯏ ꯁꯥꯎꯔꯁꯤꯡꯁꯤꯅ ꯑꯝꯇ ꯊꯦꯝꯃꯨꯗꯅ ꯑꯩ ꯐꯨꯔꯤ ꯍꯥꯛꯆꯕ ꯍꯧꯔꯦꯕ ꯆꯠꯁꯤꯜꯂꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯣ ꯗꯥꯟꯁꯤꯔ ꯍꯌꯦꯡ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯥꯗ ꯆꯪꯗꯣꯏꯁꯤꯕ ꯍꯌꯦꯡꯅꯤ ꯍꯌꯦꯡ ꯆꯠꯈꯤꯕꯗꯒꯤꯗꯤ ꯆꯍꯤꯃꯨꯛꯇꯤ ꯊꯣꯔꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅꯕꯨ ꯐꯠꯇ꯭ꯔꯣ ꯃꯍꯩꯗꯣ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯏꯅꯦ ꯍꯧꯖꯤꯛꯄꯨ ꯐꯣꯟꯒꯤ ꯃꯇꯝꯁꯤꯗꯕꯨ ꯗꯥꯅꯁꯤꯔ ꯏꯃꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯁꯤ ꯃꯣꯏꯁꯤꯗꯁꯨ ꯂꯝꯕꯤ ꯊꯤꯡꯉꯦ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯔꯤꯁꯤꯕꯣ ꯄꯥꯀꯤꯖꯥꯅ ꯂꯝꯕꯤ ꯊꯤꯡꯈ꯭ꯔꯦꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯑꯝꯇ ꯊꯤꯟꯕꯤꯌꯣꯅ ꯑꯩ ꯊꯤꯟꯖꯔꯛꯄꯅꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯕꯤꯈꯣ ꯗꯥ ꯃꯥꯂꯦꯝꯅ ꯍꯥꯏꯁꯦ ꯂꯣꯏ ꯆꯨꯝꯃꯦ ꯑꯩ ꯂꯝꯕꯤ ꯊꯤꯡꯈꯤꯕꯗꯒꯤ ꯄꯥꯝꯕꯩ ꯂꯩꯇꯕꯗꯒꯤ ꯗꯥ ꯃꯥꯂꯦꯝꯗ ꯐꯣꯟ ꯇꯧꯔꯒ ꯗꯥ ꯃꯥꯂꯦꯝꯕꯨ ꯊꯤꯜꯍꯜꯂꯛꯄꯅꯦ ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯃꯥꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟꯒꯨꯝꯅ ꯑꯩꯅ ꯈꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯅꯦ ꯃꯁꯤ ꯃꯩꯇꯩ ꯅꯨꯄꯥꯒꯁꯨ ꯀꯣꯏꯅꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯋꯤꯅꯦ ꯃꯁꯦ ꯃꯃꯥꯗꯨꯁꯨꯅꯦ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯊꯤꯡꯉꯤꯒꯥꯁꯦ ꯌꯥꯎꯕꯤꯄꯣ ꯅꯠꯇꯦ ꯅꯪꯒꯤ ꯄꯥꯡꯍꯟ ꯅꯨꯄꯤꯅꯤꯅꯦꯍꯦ ꯃꯩꯇꯩꯒ ꯇꯤꯟꯅꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯂꯣꯏ ꯆꯨꯝꯃꯤ ꯉꯔꯥꯡ ꯀꯅꯤꯅꯦ ꯄꯥꯡꯍꯜꯂꯝꯃ ꯃꯃꯥꯗ ꯁꯤꯗ ꯀꯧꯒꯦ ꯃꯃꯥ ꯂꯥꯛꯑꯦ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯅ ꯃꯌꯥꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯆꯠꯂꯝꯃꯒꯦ ꯂꯝ ꯌꯥꯝ ꯍꯦꯟꯕꯅꯤ ꯃꯁꯤ ꯃꯩꯇꯩ ꯅꯨꯄꯥꯒꯁꯨ ꯀꯣꯏꯅꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯋꯤꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯏꯆꯥꯁꯦ ꯑꯩ ꯋꯥꯔꯛꯅꯕ ꯇꯧꯖꯔꯒꯦ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯩ ꯏꯆꯥꯁꯦ ꯐꯨꯗꯅ ꯆꯩꯗꯅ ꯋꯥꯔꯛꯆꯔꯒꯦ ꯑꯩꯈꯣꯏ ꯄꯥꯈꯟ ꯃꯆꯥ ꯑꯃ ꯑꯣꯛꯇꯣꯅ ꯊꯦꯡꯉꯒ ꯇꯥꯗꯅ ꯂꯩꯔꯝꯃꯤꯕꯗꯣ 이베마 라스타 코이디네 강비포 나떼 나사누피가 마이테이 누바가 ꯆꯠꯃꯤꯟꯅꯔꯤꯕꯁꯦ pubikhro na sakta kari imana haiba inde maitai ga chamina gano na aina na wanda kaya ro hanna haidra na kari
ꯀꯔꯤꯒꯤꯅꯣ ꯃꯩꯇꯩ ꯅꯨꯄꯥꯒ ꯍꯦꯛ ꯆꯠꯃꯤꯟꯅꯔꯁꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯍꯌꯦꯡꯗꯣ ꯑꯄꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯡ ꯈꯔ ꯐꯔꯕꯅꯤꯅ ꯏꯝꯐꯥꯜꯗ ꯆꯠꯅꯕ ꯍꯣꯏ ꯇꯧꯁꯤ ꯌꯥꯏ ꯆꯠꯅꯕ ꯇꯧꯁꯤ ꯑꯗꯨ ꯐꯔꯦ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯅꯪꯁꯨ ꯆꯠꯈ꯭ꯔꯣ ꯍꯣꯏ ꯑꯋꯟꯗꯅ ꯈꯔ ꯌꯦ ꯏꯂꯤ ꯂꯩꯈꯤꯁꯤ ꯈꯔ ꯆꯥꯡ ꯁꯥ ꯈꯕꯥꯏ ꯈꯔ ꯂꯥ ꯑꯄꯩꯆꯣ ꯅꯅꯥ ꯀꯍꯥꯡ ꯇꯨꯏꯆꯤ ꯀꯤꯇꯨꯏꯗꯣ ꯑꯄꯨ ꯍꯤ ꯈꯔ ꯍꯤ ꯅꯂꯤꯊꯩ ꯈꯋꯥꯏ ꯃꯅꯤꯡ ꯃꯅꯥ ꯃꯪ ꯈꯃꯨ ꯍꯣꯏ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇꯕ ꯃꯄꯨꯅ ꯌꯣꯛꯄ ꯍꯣꯔꯃꯤꯒꯤ ꯋꯥꯕꯤ ꯃꯍꯨꯠꯇ ꯑꯩ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣꯅꯦ ꯍꯦ ꯅꯪꯒꯤ ꯋꯥꯗꯣ ꯀꯔꯤꯔꯥ ꯅꯪꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯁꯛꯇꯣ ꯀꯩꯒꯨꯝꯅ ꯇꯜꯂꯤꯅꯦ ꯄꯥꯒꯜ ꯃꯆꯥ ꯃꯩꯇꯩ ꯃꯆꯥ ꯈꯔ ꯊꯤꯟꯅꯔꯒ ꯑꯐꯥꯎꯕ ꯁꯥꯒꯅꯨ ꯍꯦ ꯆꯤꯡꯗ ꯆꯥꯎꯕ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯕ꯭ꯔꯥ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣ ꯅꯪ ꯊꯦꯡꯅꯕꯒꯤ ꯃꯍꯨꯠꯄꯨꯗꯤꯀꯣ ꯆꯥꯎꯔꯕ ꯀꯩ ꯑꯃ ꯊꯦꯡꯅꯕꯅ ꯍꯦꯟꯅ ꯐꯕꯅꯦ ꯑꯋꯟ ꯀꯔꯤꯅꯣ ꯅꯪ ꯃꯁꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯉꯥꯊꯣꯏꯕꯤ ꯉꯥꯏꯔꯝꯃꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯑꯗ ꯉꯥꯏꯔꯝꯃꯒꯦ ꯍꯦ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯀꯣꯂꯦꯖ ꯆꯧꯒꯦ ꯇꯧꯕ ꯀꯗꯥꯏꯗꯒꯤ ꯀꯣꯂꯦꯖꯅꯣ INPꯒꯤ ꯏꯔꯥꯡ ꯑꯁꯨꯛ ꯀꯜꯂꯤꯉꯩꯁꯤꯗ ꯀꯔꯝꯕ ꯀꯣꯂꯦꯖꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯀ꯭ꯂꯥꯁ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯅꯆꯤꯟ ꯊꯤꯅꯨ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ 이마 폰도 ꯅꯪ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯏꯔꯥꯡ ꯑꯁꯨꯛ ꯀꯜꯂꯀꯥꯟꯁꯤꯗ ꯑꯕꯣ ꯐꯣꯟ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯦ 이마 폰도 빌어 이마 폰도 엄다 빌어 ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯆꯪ ꯉꯔꯥꯡ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨꯗ ꯍꯥꯏꯖꯅꯣꯟꯖꯔꯒ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯄꯣꯔꯛꯈꯤꯕꯗꯣ 이마 ጸ대야 해봐 ꯉꯥꯟꯊꯣꯏꯕꯤ ꯉꯥꯏꯔꯝꯃꯅꯤ ꯀꯩꯅꯣ ꯐꯣꯟꯁꯤꯅ ꯑꯝꯇ ꯆꯠꯇ꯭ꯔꯤꯁꯤꯅ ꯑꯕꯣ ꯐꯣꯟ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯔꯥꯖꯦꯁꯇꯤ ꯂꯥꯛꯏꯅꯦ ꯑꯃꯤꯔ ꯃꯥꯂꯦꯝ ꯍꯣꯏ ꯑꯇꯩ ꯑꯇꯩ ꯌꯥꯎꯔꯛꯇ꯭ꯔꯤꯕꯣ ꯑꯦ ꯐꯣꯟꯁꯨ ꯑꯝꯇ ꯆꯠꯇꯦ ꯄꯀꯤꯖꯥꯒꯤꯁꯨ ꯑꯗꯨꯝ ꯑꯣꯞ ꯂꯩꯔꯦ ꯑꯣꯔꯃꯤꯗꯤ ꯍꯣꯔꯃꯤꯒꯤ ꯃꯌꯥꯝꯕꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯃꯐꯝꯗ ꯉꯥꯏꯔꯝꯃꯒꯦ ꯍꯥꯏꯕꯅꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯤ ꯁꯥꯝꯃꯛꯄꯒꯨꯝ ꯇꯧꯋꯦ ꯑꯩꯅ ꯍꯤꯒꯥꯒꯤ ꯍꯨ ꯆꯥꯏꯕꯁꯤꯗꯤ ꯃꯤ ꯈꯔꯗꯤ ꯃꯃꯤꯠ ꯊꯨꯞꯄ ꯌꯥꯎꯅꯔꯦ ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯏꯃꯥꯅꯁꯨ ꯑꯩꯅ ꯃꯥꯂꯦꯝꯗ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗꯁꯨ ILPꯒꯤ ꯏꯔꯥꯡ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯀꯅꯣꯅ ꯃꯥꯂꯦꯝꯒꯤ ꯏꯃꯥꯅ ꯍꯥꯏꯔꯛꯏ ꯄꯀꯤꯖꯥꯕꯨ ꯑꯩꯅ ꯃꯥꯂꯦꯝꯒ ꯈꯪꯅꯍꯟꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯈꯨꯗꯛꯇ ꯂꯝꯕꯤ ꯊꯤꯡꯈꯤꯕꯗꯒꯤ ꯄꯀꯤꯖꯥꯕꯨ ꯃꯥꯂꯦꯝꯅ ꯊꯤꯟꯕ ꯆꯠꯂꯨ ꯃꯥꯜꯂꯦ ꯃꯥꯂꯦꯝꯗꯨ ꯄꯥꯡꯒꯟ ꯃꯌꯥꯝꯅ ꯐꯨꯅꯤꯅ ꯇꯧꯔꯛꯏ ꯃꯥꯂꯦꯝꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯃꯥꯂꯦꯝꯅ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝ ꯍꯥꯏꯔꯛꯇꯦꯅ ꯑꯃꯤꯔ ꯅꯪ ꯌꯥꯝ ꯂꯥꯜꯂꯧꯒꯅꯨ ꯃꯁꯤꯒꯤ ꯃꯌꯥꯡ ꯇꯦꯂꯤꯁꯦ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯗꯤ ꯎꯐꯨꯜ ꯂꯣꯜꯂꯒ ꯄꯥꯏꯅꯤꯁꯦ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯁꯤꯗꯤ ꯑꯃꯒ ꯑꯃꯒ ꯄꯨꯛꯆꯦꯜ ꯇꯤꯟꯅꯔꯕꯗꯤ ꯍꯤꯡꯃꯤꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯌꯥꯕꯅꯦ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕꯣ ꯆꯠꯇꯦꯅꯦ ꯑꯣꯐ ꯂꯩꯅꯦ ꯃꯇꯝꯁꯤꯗꯤ ꯌꯧ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯑꯃꯤꯔ ꯈꯣꯏ ꯔꯥꯖꯦꯁ ꯈꯣꯏꯗꯣ ꯁꯥꯎꯔꯝꯃꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯆꯠꯂꯨꯔꯗꯤ ꯂꯣꯏ ꯁꯥꯎꯅꯔꯅꯤ ꯇꯧꯔꯤꯁꯦ ꯉꯥꯟꯊꯣꯏꯕꯤꯒ ꯄꯀꯤꯖꯥꯒꯁꯨ ꯇꯣꯏꯅ ꯊꯣꯛꯂꯛꯑꯝꯒꯅꯤꯅꯦ ꯇꯧꯔꯤꯁꯦ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯤ ꯄꯨꯔꯥ ꯍꯨꯏꯒꯪ ꯇꯠꯂꯦꯅꯦ ꯊꯋꯥꯏ ꯌꯥꯎꯔꯕ ꯑꯩꯈꯣꯏ ꯈꯛꯇ ꯉꯥꯏꯔꯦꯅꯦ ꯐꯔꯦ ꯆꯠꯂꯁꯦ ꯆꯠꯁꯦ ꯄꯦꯂꯦꯗ ꯅꯥꯌꯩꯕꯨ ꯆꯥꯟꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ
老这是波卡布奇呢。 ơi nói jagoi dong ngak te le ku hoi adagi singi leirang inga leise je phara ga por aji machiet chegai ga goi mayam ithok sidana Apa gari orang ngai timbra mai la. a chalo hai phibung yaw ji di On me the phone di chale. Paratine. Mira mage. Yare tinbitrisu. Tao, ada si on minute ro. hai bro Kan mo to siya. 타도. 타도 하이베네. 타도. ngam ta re hey